Mama mapa oibasingna machasingi apamba karino khangdoklaga masasingna ningliba du thungnaba honabada mama mapa oma oibagi thaudang laurabade masasing mai pakpa punsi ama oigani haina ngasi haidokiba class 12 examination gi science stream da ani suba mafam da tarakrabi Dr. Oinimagi pandam da hotnariba MAISNAM TANUSHREE gi apokpi Soram Binana phongdokre Bisnupur district ki Fubala makha laikai degi MAISNAM Buddha Chandragi machanupi ahan MAISNAM TANUSHREE na TOMTV ga khanana unaba mada exam asi thadringai da hotna kiba dugi mahai ngasi di fangle ngasi mai paglak liba si imai pa oja amadi aiga loina tinari ba marup mapang singi mahai nani haiki parents na ju yum da hona bi tuition thin bi oja na ju aigi da mag dum takpi habadi khangda ba le ju dum hanga o ham tuition gi oja oro school gi oja oro adum khangda ba dum hanga kadaba ni aina dum haibi ado aigi peers ka ju moina study circle ama semgat pi moina aduna moigi ju thodang lai hana ai loje aina haijaning badi hana togiba by heart tawraga chatpagi mawong do adu thadok piraga fazana understanding laina like to parakanda abadi ai ngamgani haibado si corona lakjarabasu ate ate thingba ayet pa mayam la abasu ai ngamgani haibado khalaga hotnam biyo haijani Amarom da Tanushree ge apokpina phongdorakpada haurakliba naha kyana mobile phone da loop tuna leikibaga khunai ase manglakpage achoba masak ama oiri Tanushree na piklingai dagi hona rakiba kya do mahayale mama mapa oibasingna macha singbu section na senaraba matamda masa singna aranba lambida khongda bagi changne mi habese miyamne hena khangnarabani haiki Jana mobile ke ma 12 loi tuge pairoi haibagi magi kaino ma leje ko ai chaje aduduna ma hauji phone mobile pa de 12 pass tawraga oina paije ge mama ina haima ado atai parents da su aina haijening basi mobile haibasi amarom da yamna phai amarom da di yamna phatte chigi addiction juraga di angang punamak mangna bagi masakni aduna angang singje akoi isagi mobile oiraga su adudagi kana ba lawgadaba saruk khaidumaktang pungjing nairaga dumaina pahen biyo aduga angang singsida akhoigi mobile se adum sinaba adum akhoi thabak sangnaba akhoigi khara komna baina isada dumaina mobile pairaga yenghan bagi kano se tawbiga noina ai parents sing da haijaningi society sida khoina akhoigi apamba se isa singje ai khoina pam si tawdaba ya de haiba se si tawhanjaning de ai isagi apamba angangi amagi line apamba tuda magi mana si tawningi si oiningi haiba do aduda chalhaningi ai gi motadi ai khoigi parents ki apamba da chatpa sunya ya de na haijaningi primary stage gi lai to ko matam da aina matam khari senajai habadi angang singi school dagi magi ozana pirakpa home tax mayam si kari pire ha jaina yengsen jarami aduga mama da aina angang sigi pire assignment mayam se check tawnon mai sumai sum check tawdana loraga angang sigi magi knowledge magi kaino se khangba ngameba yam naksanna school da mana khangiba study ga adaga mana nainariba magi just kaino se khangba ngamami aduna magi stage se sine habe se mai manak naksan ru koina khanga ga sum chatle ba angang sigi stage se silai mai stage sile re ha je sumaina kan hona jarakpani ada tuition kya su tawde yam kan su tuition ngata su tawde ma de self study da yamba sum tawhanjai